Kakching District ki waikhong Police Station ki manung Channa leiba Umathel manakta ngarang ayuk pung 4:30 tarakpada imphal lomdagi Shajik Tampakta lakhiba thong sanaba potlamsing yaoba BTRF ki Gari ani miyamna Umathel dagi pharaga pukhraga Kakching Khunou Thongam Maning Leingang chingda mai Thaduna amang ata thok-hankhre. Thawdok asi ngarang ayuk pung 4:30 tarakpada BTRF ki crane ama amasung truck anida thong sananaba yot ki fambak yauna potlamsing puduna lakhibani. Non-local ahumna thawrakiba truck ani adu khamduna check tawbada thong sananaba potlamsing adu yauramki. Miyam aduna kuki singna Manipur Turel mathakta ki Molnom village manakta Leingang ki athingmagi wangmada saba haukiba thong adugini khanduna Gari ani adu fajinduna thamki. Pau adu tanarakpadagi tongan-tonganba khul kayadagi lakpa miyoi singna irang sagatlagtuna Gari ani adu pukhraga matungda Kakching Khunou Thongam Maning Leingang chingda mai tharamkhibani hairi. Miyamna Gari ani adu puduna Thadkhre hek tabada mafam aduda Kakching District Police ki SP TH Vikramjit amadi makok thongba officer singsu changsinduna thiba humbagi thabak chathaki. Kakching District Police ki kangbuna changsinkhiba matamda Gari ani adu mai chakpa haurammadagi Kakching District Police ki kangbuna mai adu kannanaba hotna hobadagi ka hena chawnadi amangata thokhaudre hairi. Adum oinamak mai tharamliba miyam adudi mafam adudagi chatnakhirambana mifa mipungi paudi leitri. Loinana waikhong police station na thokdok asiga mari leinana case ama laukhatuna thijinba haukhre hairi.